Relief camp pre-primary dagi class 12 fawgi manungda punna mahairoi lising mari charter infutare lei haiba khangre makoi gidamak akhanaba thausil paikhatle hana education minister TH Basantana phangkhe Su camp singda surprise check chathabada kadar singi masing hengana leiramba thengnare khulai thampam sing su so thugaiduna masing thibagi thabak chatharani haina secretary advisor na phangdokre Amadi illegal migrants sing maram da halan ko kuki militant singa makatana su sangdukanu MLA tara disqualified taw haiduna thawbalda miyoi listing kayana khongchet chatkhre Northeast Window TV na sandok cheriba numidang li pawasibo meeting tabiri bapumnamakpo CHAPLINA MAISNAM na ingkongna karamsari hawjik paw sandok na bizari Manipur lengakna relief camp ta leiriba mahiroi sing mahosagi punsida puraknanaba thausil paikhatle awatpa khudingmak lengakna menkhatlagani haina education minister TH Basantana thajaba pikre wafamasi ngasi kaisampata leiba DIPR gi auditorium da pangthokpa pawgi mifam amada minister na phongdokhibani Education ki Director L. Nandakumar yauna pangthokiba pawgi mifam aduda Minister TH Basantana hai lamdamasida thokliba irang asina maram oiraga mayum makai thadoktuna relief camp ta leiriba singi marakta survey chathabada pre-primary dagi class 12 fawgi oina punna mahairoi lising mari chatre nifutare khandokpa ngamle class 9 dagi 12 fawbada leiriba mahairoi singna makoina apamba school da transfer amadi admission tawbi yagani Loinana atay class singi oinasu makoina apamba school da transfer amadi admission tawba yagani masigi dama concerned ZEO natraga education department gi director da application tharakpa yagani haiki minister na makata na hai mahairoi sing asigi mathau taba notebook textbook uniform amadi extracurriculum activities ta changba sana khonabagi material na chingba pumnamak pinanaba thaurang tawri haiki Irang asina maram oiraga matam sangna larik tamba lepliba asigi oina syllabus cover tawba ngamnanaba relief camp sing asigi anakpada leiba oza kayana volunteer oina ayuk pung 10 dagi nungthil pung 1 fawba class chathaba hauragani haiki handa pangthokiba class 10 gi metric parikha gi result June thagi achou ahoba chayolda haidoklagani amadi Class 12 kina lakliba tang kunithoi gi pung ahum taba matamda result haidolagani hainaso Minister TH Basantana ngasi pangthokiba pawgi mifam aduda phongdokki Manipur lenga ki Secretary Advisor Kuldip Singh na high grade maduri suspension of operation the yauba kuki militant singi camp singda khanghan na chatlaga yengsin bagi thabak chathabada kadar masing tapna hengat na leiramba thengnare amadi khutsu khulai thampam sing so thugaiduna masing thibagi thabak su chathari wafamasi numit nini Delhi da chatlurba matungda ngasi Chief Minister Secretary ki darbar hall da pangthokiba pawgi mifam amada Kuldip Singh na phongdokhibani Mahang na hai Assam Rifles na explosive KZ tara amadi BIPL gi detonator lising ani phattaba miyoi singi makhuta changdringaida lokhat hoduna afaba thabak ama tawre lut tawkhiba khutlai sing hojik phawbada chamri marifunipan lokhat pangamle maruna lising taruk chanipan lom sure sikhiba masing humdra humdoidagi hende Mangkiba miyoi singi masingdi tarit ni haina Secretary Advisor na haike. Housing Manipur Tampaki District singda phibam pagal loinana normal sida tapna tamja hanjilakle haireduna Kuldip Singh na makata na hai Imphal West amadi East District sing yauna district tareta pung 12 curfew komthokle Irangi haurak from hotspot oriba Churachandpur dadi pung 10 curfew komthokle Mafam kharada thodok macha khara adum thoktuna lei Security Forces sing Thodok sing adu thengnari Dolai thabida ngarang yum ama mai tharamki Security Force sing na mafam adu yawba matamda ayamba saruk chaklamle Hojikti thodok ama hek thokpada Security Force sing yausinba ngamle hanadi paw pirak tabana yausinbada luna thoklami haina Kuldip Singh na haiki
Churchanpur gi Young Paite Association na miyoi ani Cookie Students Organization na miyoi ani khanduna ngakpigani kanduna security agency singda sinaraba matungda security na makoi gi imung singda tekta kaidana yohannanaba police ta sinakre haike masimak afaba khudam ni haina palladuna hanadi tanaraga faba punba tawrambani hojikti afaba wakhal lakpa hore haike ngasi jiribamdagi pot puba truck chani kuntra tare lakpa hokre gari gi convoy da security hengatna ba thorang tawri Mahak masamang church amadi kangpokpida chatuna mari leinaba singa wari sanani haina phongdongladuna media da peace ki pauja sandokpiyo haina secretary advisor na appeal tawke ngasi Thobal district ki manung chanba Thobal hawkha dagi hauduna Thobal DC complex pawba Manipur da leiba illegal migrants singi mayokta ing tappa khongchit ama nongpok lalup maitrabak na sinduna Chatkibaga loinana memorandum amasu Thobal districti kuthangda Prime Minister Yohannanaba pisingkre ngasigi khongchet aduda saruk yakiba coordinating committee of clubs and Mairapaibi of southeastern Manipur gi convener S Yaifabana Manipur da handak thokliba thodok singi matangda pisingkiba memorandum adu pathokke memorandum aduda Manipur gi ngamkhai Kangadabani, Manipur da Tokhaiba administration thamba yaroi hairaduna illegal immigrants sing khandokna maram damda halan kibaga loinana Manipur da NRC ningthina chatna hangadabani haiba wafam sing yauri Maitai Mitai bu scheduled tribe list da chalhanduna yellow mi sing kangadabani amadi Manipur gi scheduled tribe list gi Kuki amadi Mizo tribe lothokpaga loinana yellow mi sing masak khangdoktuna mapandagi changlakba mitop sing thingnana ba LP ki best year 19 English amaga chamapan yankai mathoi ohena ba wafam kya su yauri Hojik relief camp ta changza from loduna leiriba miyoi sing masa gi mayumda lehanana ba thaurang lokhatpa loina athuba da awana taraba singda compensation pinana ba amari tokhaiba administration ki demand tawriba MLA tara disqualified tawduna logi oiba action lokhatkadabani hainasu taksele Loinana India government ka Kuki militant singa chatnariba su handokadabani amadi Central Force na maitai mitai singbu ngakpang ngamdrabadi masa ngakthoknanaba amasung lamdam asibu kannanaba hotnazaragani hainasu palli Hojik leiriba Director General of Police DGP asi Kuki nataba amadi Michang Mikai naidaba officer amana sindo u hainasu demand tawke Press section amada phongkiba Kuki MLA tarana Union Home Minister Amit Sahada pisinkiba cherol amada May ahumgi mamangdagi DG additional DG amadi joint DG dagi hauraga constable fawbagi rank dagi power pumnamak lauthoki khulai paihan kide amadi thabak tawba ngamkide aduga maitai police puna city da amadi chingkhongda taba Kuki miyamgi mathakta pura thadoktuna aningba apamba tawhanki Madugi matung tarakpada chingda posting taba maitai singna makoigi post thadokuna chatnaki haiba wafam adugumba amata government ki maikaidagi tawkiba leite haina Manipur gi DGP P Dongel na singdorakli DGP Dongel na press ta thadrokpa cherol amada hai DGP dagi hauraga khwaidagi nemba ring fawbada khaki natraga asangba setpa oirabasu Kuki amadi maitai police pumnama makoina sinakiba posting da makoina ngamba thakta mathau tawki Bishnupur SC gi manung channa leiba Thamnapokpi Upper Primary School da hangliba relief camp ta changjafam loduna leiba nupi ama ngarang leikhidre nupi adudi
Thingang Maning Lekaidagi O Basanti Chahi Nifu Mangani Handak Manipurda Kangluki Irangna Madam Oiraga Lanjanarakpadagi Haiba Kem Asida Changzafam Lauduna Leirakibani Laikidraba Basanti Machanupa Ama Ngapigani Machanupi Ama Nupa Ahum Thamami Loinana Kemta Leriba Mio Singna Mateng Pangduna Basanti Gi Thawai Yaudraba Hakchang Adu Thamna Pokpida Mathau Mangam Pangthokre Basanti gi lana thauramna chingba pangthokpada amadi imung manunggi awabada laibak miyamna mateng pangbinalaba thamna pokpida hangliba relief camp gi maikaidigi appeal tawrakli assembly gi akhanaba mifam phamduna MLA tara disqualified tawgadabani Indian constitution na piriba ayaba sing adu tawbiu haina uripok ahanthem laikai gi mairapaibi memina phongdokre Uripok Ahantem Lekaida Ning Thokongzam Lekai Amadi Uripok Ahantem Lekai Anina Sinduna Pangthokpa Wakat Mifam Amada Phongdok Khibane Mahangna Hai Pot Huranba Fagatpa Aduna Haujik Leidiba Irangasi Fataba Ngamgadra Miyamna Mihut Oina Khaliba MLA Minister Singna Relief Camp Singda Janaba Thaknanaba Yenduna Leide Nakalama Romdana Athapada Hangliba Relief Camp Singda Leidiba Miyoi Singna Jan Thaknanaba Pamde Makoi Bungakpi Senbiba Miyoi Sing Amade Kolai Pami Haina Phongdok Narakli Irang Kanba Mafamda Central Force Sing deployed Tobugi Mahuta Imphagi Akoibada Maru Oina Kwakaitel Amadi Airport Line da Central Force Sing Season Aduna Leide Maramaduna Ladiba MLA Minister Singna protocol gi matung inna pairiba portfolio sing adugi mathau ningthina tawbiu haina phongdoke Sarkar lady kanni noi miyang kai suwaru nung thairaga ngarang mak dolai thabida yum maya mai thariba amadi ingau rokta mahadebagi laksang mai jai sidi ekoi sima pu pandra masidai da government na lokhat ibya khongthang ase ekoi yin bada kapsida nok sida haga matam do yore moigi masin thiba mayam do oida bangang ba mayam do adu khangda na bara hoji internet thingni ba ekoi na sarkar ama lai na chokthok taru daga sarkar du da ekoi na assembly da thingkat ki ba MLA miyam do Manipur bunga uzo Manipur gi lo sasan tau so na thagraga awa na taraba mayan du daida chieng kharapi hawai kharapi thau kharapi moi ma thau ai na thagi du moi du chieng hawai yen na ba thabra ai na klap lekai praja mayam lai moi du daida gi saruk sa ma hena mayam se lam gi lekai gi lanai or su sat na piri Manipur da lo le tre hu pali ba sarkar sina wan tang haira di su mo to lokatana phani haida myam do kai krage moi myam Sumoto yang pamba government ki kang musik do thola aga sumoto da salai yu emergency deck assembly mi pam di yu atuga MLA tara resign taw do madu accept taw gada Ground rule thugaiba kuki lal hoba sing laksilu Manipur gi apunba saktam kaiba yaroi mitok changlakpa thingu Manipur da NRC chatna halu go back chin kuki separatist foreigner we want communal harmony withdrew Sue immediately haiba play card kaya thaduna ngasi Chekwan Bazar amadi Purai Romba Lekai da wakat mifam phamkre Rehabilitation Committee for Victimized Families for More by Kuki Militants Koba Committee amang ngasi Federation of Civil Society Organization Fox Manipur gi office ta semle hairi Committee sembagi mifam adda More Turel Wangma Lekai ward number 7 dagi Lanjel Lakpa N Pulindro na thauram mapu oina saruk yaki Committee asigi thaupugadaba singdi TH Maniharna Chairman BM Yaima Sahana Vice Chairman Thoiba Ningthausana Convener RK Surendro amasung Angum Punil Kumarna Co-Convener L Kamai Mitei Moirangthem Somerendro Mitei Ningthauzam Achau Ningthaukhongzam Pulindro Naurem Syam Babu amadi Waheng Bam Thoi Maiteina members singni haidi Tha asigi tang taratareta Assam Rifles amadi Boro Bekra da Leidiba Kuntra Romdagi tongan ba Furup Singhi Village Chief Punna Boro Bekra gi COB da Chief Security Meeting ama pangthokre Meeting aduda Assam Rifles ke Deputy Inspector General da Hauzik Ziribam amadi Boro Bekra da Oiriba Security Situation gi matangda Wakal Taminaki Makatana mahakna lamdam asida leiriba furup singgi marakta khatnadana nungsi chanana amadi tangdu laitana lemina si haike Manipur gi tongan ba mafam singda koko migi lamjing makhada kuki MLA tarana tokhaiba administration tanbagi mayokta
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯈꯨꯔꯥꯏ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏ ꯂꯤꯋꯥ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯁꯨ ꯀꯣꯀꯣꯃꯤꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯀꯌꯥ ꯐꯝꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯈꯨꯔꯥꯏ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯈꯨꯔꯥꯏ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯀꯣꯃꯤꯒꯤ ꯃꯦꯝꯕꯔ ꯀꯦꯁꯤ ꯔꯣꯃꯤꯌꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ MLA ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯈꯣꯏ ꯇꯔꯥꯅ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯆꯠꯅꯔꯤꯕ ꯁꯨ ꯑꯁꯦ ꯈꯨꯗꯛꯇ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯕ NRCꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯕ ꯂꯣꯏꯅꯅ ꯀꯨꯀꯤ MLA ꯇꯔꯥꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯜꯂꯤꯕ ꯑꯁꯨꯝꯕ ꯃꯤꯑꯣꯏ ꯇꯔꯥꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯁꯦꯁꯟ ꯀꯧꯕꯤꯔꯒ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯤꯔꯒ ꯃꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯕ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯝꯄꯥꯛ ꯂꯝꯗ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯂꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯈꯔ ꯃꯈꯩ ꯐꯥꯗꯕ ꯉꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯀꯤꯗ ꯐ꯭ꯔꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗꯒꯤ ꯈꯨꯡꯒꯪꯁꯤꯡꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯏ ꯂꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯆꯞ ꯃꯥꯟꯅꯕ ꯋꯥꯐꯝꯗ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯔꯃꯅꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯂꯤꯕ ꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ कुकी के लालहौब मैम थोड़े खुद हंदोकदबनी मनपुर सक्तम कायब यारोय हुजिक मोइना सूगी तौरीबसे मसी चनब यारोय थूना हंदोउ एई ममानी इचा इसू सिरिबा तौरीबा मैम से चेलिबा मैम से येंब ngamde मोय मोय ममादसु मोय ममाना पोको बचा नत्रा मफम मरा खंगदला अंगांग नुबी पुनमक लाइबम जाबम खंगदला होलिबदो मदु सुया यारोय अदुगा मोय एमएलए तरादो खुदक्ता ददी जम बीगदबनी सुबह हॉस्पिटल इम्फाल की टीम अमना बिष्णुपुर AC की मनुंग चन्ना लेबा बाइटे कॉलेज ता हांगलिबा रिलीफ कैंप ता लेरिबा मियोय सिंगिदमा मेडिकल कैंप अमा पांगथोखरे कैंप अदुदा डेंटल डर्माटोलॉजी गायनेकोलॉजी पेडियाट्रिक्स सर्जरी ऑर्थो ECG अल्ट्रासाउंड अमदी सोनोग्राफी न चिंगबा येंगबगी खुदोंग चाबसु फंगनखे MD Dr. W Indivor na hai कैंप असिदा अवाबा खांगलिबा सिंगदा मतेंग खरा पांगबा ngamnaba मियोय कुंट्रान साबा टीम अमना अना लायिंग की थबक असि चथबनी हौजिक लेरिबा इरांग असि वाखल तामिनदुना अथुबा मतमदा लोइसिननबा अपील तौखे कैंप अदुदा मियोय चाम रोम लायिंग खिबगा लोइनना हिदाक लांगथक्सु यंथोखे रिलीफ कैंप त लेरिबा मिरोलबी नुपी चाजेनबी कया अमदी चही नौरिबा अंगांग सिंगी पाइखटफम थोकपा थबक सिंह सोशल वेलफेयर डिपार्टमेंट अमदी यूथ अफेयर्स एंड स्पोर्ट्स डिपार्टमेंट ना पाइखट पियु हाइना इकोनॉमी एंड सोशल डेवलपमेंट ऑर्गेनाइजेशन के जनरल सेक्रेटरी नाहकफम सांतना फोंदोखरे ngasi manipur press club ta pangthokpa paugi mifam amada wafam asi phongdokleduna mahakna hai manipur gi tongan ba district tareta leiriba relief camp chamaga maudran nithoi dagi loop asina lokhalakpa data gi matung inna मिरोलबी नुपी चामा यांखै माथोय चाजन बी नुपी चामा सुमना अहुम चही तरुक की मनुंगदा लैरिबा अंगांगी सिंगना लिसिंग अमा चामरी सुमना निपान चही तरेतगी तरा निपान फावबदा लैरिबा अंगांग लिसिंग तरुक का सुमना तरा मरी यावना हाइरिबा मियोय सिंग असिगी अपुनबा मसिंग लिसिंग तरेत चनिपान हुमफु निपान ओइरी इम्फाल वेस्ट इम्फाल ईस्ट कक्चिंग थौबाल जिरीबाम बिष्णुपुर अमदी चुराचांदपुर खक्ता नतना अतै लेमहौरिबा डिस्ट्रिक्ट सिंगदसु मखाताना सर्वे चत्तुना अवाद अपा येंगसिननबा होटनगनी रिलीफ कैंप ता लेरिबा मियोय कयागी दमक डिपार्टमेंट ना पाइखटफम थोकपा थबक कया पाइखटली अदुबु रिलीफ कैंप यामना लेबा अमदी इरांग लेबा मफम सिंगदना हेना मिडिंग चंगहनिंगी हाइखि
Loinana Tungi Yumbi Oirakadoriba Relief Camp Leriba Naha Kayada Counseling PBU Youth Affairs and Sports Amadi Social Welfare na Paikatliba Tabak Taurang Sing Miam the Kangalu Relief Camp Sing the Leriba Nupi Singi Oina Innerwear Amadi Sanitary Pads Sing Su Tengbang Bada Yauhan Biu Haina Appeal Toke. 0 day 6 years old, Angang Lishinoga, Changang Lay, she announcing mental hygiene night, Pirang Impexi, over to one of Nava, Sana Portion, the men who donation donors is Sana Poti to the Yao. So the Federal Department, the Youth Affairs, Sana Portion, Doneto in Amoina, Shibina Vina, Pibina Vina, Mekana, so the very high young town problem is a view wishing the entire pregnant women of Mamas. Mayam Doneto, Virocomatamda, who inner wears in the autumn in a way Madugi, among when the Sudan Stone of my time, when the societies in the kind of donation chapiri by Chinaus in the China, Tana, Bogatanatana, inner way problems, her sort of Yana, and Malaga Monzo, Caribbean, Ocolon Tame. Areba the Maru Papa Amukhana Relief Camp Singda Pre-Primary Class 12 Fabugi Manungda Punna Mahiroi Listing Mari Chatret Nifutaret Lay Haiba Kangle Makoidagi Dama Akanabat Hostel Paikale Haina Education Minister T.H. Basantara Pongdokre Su Camp Singda Surprise Check Chatabada Kader Singi Masing Hengatna Layramba Tengnare Putlai Thampam Sing Su So Tugaiduna Masing Tibagi Tabak Chatarani Haina Security Advisor na Pongdokre Illegal migrants sing maram da halan ko Kuki militant singa makatana su sangdo kanu MLA tara disqualified to haiduna Thobal da miyoi listing kaya na khongchet chatkre Matang asda ngasigi oinadi Northeast Window TV gi Manipuri Paul Sinjare meeting tabiri bapumna makpo CHAPLINA MAISNAM na amuka hana khurumjari amasung kainana baya thangni jari